ꯃꯛꯇꯗ mayam pumnamakpu channel asigi maikaidagi thoibi kaishamna taramna oksari ngasisu mahausagu mayamgidamakta yamna nungairaba wari macha ama puduna laksari wari asibu ibirakpana Minakshi Laisram hauzik mayamgi mafamda wari asi khudol tamjari mayam punna taminarasi Mahausana laikai aduda leiriba leisabi singasi pulap singju saba hai saba toina tau ngasi su leisabi kangluk ama haunaduna tombi hoida singju sari isobi morok sabagi sisa maraktuda manaptuso amuk trut tauduna thabalaina ichobia tumin chau nanap tarakani hangoi ko tare kaisu mi chingkhali sidi kabok leinam singju se haudi hauibu morok sidi hutle thabalaina hainadi ngasaina yam haukomsi sani na haibane ba ada masigi thoibi yaisina yani saroina umurok te gaidagi khayam di haukre thoibi sisa maraktuda mamitu paina yenglaga morok sai haibadani chabadi ngasai di amta lepa ude thabalai haima morok sara su se asu wana mayan thiraga suriba singju se lemon ngadra adudi tubin jaw ya isobina ngai khoe noi morok sabaga lai ai wam tamke thabalai na kari wano mathong sawadi oiram nang tamak tuisi migi matai manau khatnabagi gumba yen huran masakpe gumba adugum mathong sa da wa oiram ni aina khangabani o wa se nang yam khanglebai mo ni ha yang khangleba singai ba thoibi na yare noi ni sidi asigi bu isobia nang su kaino haidi wa do hai isobi kabok lei do onsinduna adubura aikhoi kabok lei sak phajabi gi wani da kabok lei ngak ai gidi kaiwa Oh, aduburo nang siya makhalay kay gi ay kya siyam babu gi masanpa amundo na haibiyoy. Kabuklay kanglaw law hatuna. Chatoy! Pangasudan po paman ba? Hagdong lamboy ba? No nga madagi numit tapaw sandan siri sang nagtilaga lambi sorok na ko'y chat-chatlalay ba ang aw mo tubo. Tabalay amadi thoybi makoy anidi mabukpay doon wawa noki isobi na. Sanan din ba dudi bamonoy ba dudi tiliyoram ni? Lambi sorok ta satpaduna thabak leidana chatliyoramgani kaisudi ngaudabani moi mama thaurani do adusi yam phabani ikhoida nungtigi hawai jayon ba dum lai kabok leina ichobe yare lepo ai taning dabana loiri thoibi na kok yabi kro khaino kabok lei mi amudon do yam phabani masak tabu iroi hatam man bai wan si hai duna pulam on sinduna wawa no e kabok lei suktok tuna pam lagana noye koyo ai di pam jatre Mawong iman mandana isobi na phat haire. Bema, yado bay ngonda di nusido hairakte niya. Yaroy daba nangondoy na haisili ay niya ay sa'i bazat. Tabalay ama di thoibi di watado da. Amuk kahena mabukpay do na nokre tabalay nok na. Saita, ay hindi pa ko. Amo doon masuhak mali. Mi, mabukpam zabi isobi stiti hek hairakte ba. Lay mapati da ko, pati. Amo doon pati. Isobi na. Ado ni tabalay. Amundo na layradi ay siya thaurani kaido oizaradawni hawai sarkado nung pigi selfie drasu chaba phanglam dawrabane ba adubu hairakte ba ay thamoy si kai bisa ngang na singjudu sakhom ma huktu na sai thoibi na ichobia thamoy kai bigi singju sakhom do pikmalida kharga saw thong chilo ha pik price mayam du wawa noktu na singjudu sai Somda amudon mangol ukongten aduda thekliba mingsel adu yengduna haisai aise pangthi thibudi nati muraso aise mayam da yawnadaba topa rasi mudi mayawri masida mayam sida oktoiba masak thi ga utin maliga karino khangte marak sida hawdong lamboiba sandan thinbudu mali kain su hairimido adubu ai sawbide hai eng khayai so moina gi mai thong da yawri rasi se yengba itraduna adu mali da mali na Hairimi, tunglom dagi mamada sumati na kangkay hairi. O yare, sak yeng mingsil do, tumba tare, kuy man kray yeng libado. Mingsil kuy na yeng labasu, teri ba na sakudi, hazaw yara ro yeng. Taura dong na kuy magyong na. Asa isa, masin si dagi, pasay ikaw basin ong tahay kidram. Mana ti hay mandana, isa, hazaw yadram. Bisno, masak ti bagi badana masi, ay kuhanda mo pida riyan eh. Pida di, ay basak ti libasya, imanan. Laikay miyam sinaibo hagdong lambo yung mali hay damnak na risisu imanan kanana bu nonggan badagi dumit na po tandun siya sang na tom tilalaban hagdong lambo ba do adum mali hay tam sanan gas ay tilaroy da nga sidaki hey jum na ti hay ba na makalamani
ꯏꯆꯥ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯁꯤꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏꯁꯨ ꯍꯦꯟꯃꯟꯗ꯭ꯔꯥ ꯍꯥ ꯍꯦꯟꯃꯜꯂꯦꯕ ꯃꯣꯏꯁꯨ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯆꯟꯗꯟꯒ ꯊꯤꯜꯂꯔꯣꯏ ꯍꯥꯏꯁꯤꯅꯤ ꯆꯟꯗꯟ ꯊꯤꯟꯕꯁꯦ ꯌꯥꯝ ꯊꯤ ꯍꯥꯏꯕ ꯍꯩ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯒꯅꯨ ꯕ꯭ꯔꯥꯍꯃꯟ ꯑꯩꯈꯣꯏꯗꯤ ꯊꯤꯜꯂꯤꯕ ꯆꯟꯗꯟꯁꯤꯗꯅꯦ ꯃꯒꯨꯟ ꯍꯥꯞꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯁꯤ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯅꯠꯇꯦꯅ ꯀꯅꯥꯅ ꯍꯥꯏꯔꯒꯦ ꯁ꯭ꯌꯥꯝꯕꯥꯕꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯩ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯤ ꯅꯪꯕꯨ ꯃꯤ ꯁ꯭ꯋꯁꯇꯤꯒꯤ ꯈꯦꯔꯗꯨ ꯌꯥꯝꯃꯤꯅꯦ ꯍꯧꯗꯣꯏꯁꯦ ꯈꯔ ꯉꯟꯅ ꯆꯠꯇ꯭ꯔꯕꯗꯤ ꯍꯦꯛꯇ ꯅꯪ ꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯤ ꯕꯖꯤꯅꯤ ꯏꯃꯨꯡꯗ ꯃꯀꯦ ꯁꯦꯝ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯅꯨꯡꯗ ꯃꯀꯦ ꯁꯦꯝꯕ ꯅꯪꯅ ꯃꯄꯥꯟꯗ ꯁꯦꯝꯕ ꯆꯞ ꯃꯥꯟꯅꯩ ꯃꯔꯩ ꯇꯧꯔꯒꯨꯝꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯄꯥ ꯃꯆꯥꯗꯨ ꯑꯦꯀꯥ ꯒꯥꯔꯤ ꯑꯃꯃꯝ ꯊꯧꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯑꯃꯨꯗꯣꯟ ꯃꯤꯠꯁꯅꯥ ꯑꯗꯨꯅ ꯎꯔꯦ ꯃꯃꯥꯟꯅꯕꯤ ꯃꯇꯥꯁꯤꯡ ꯑꯗꯨꯒ ꯅꯣꯛꯇꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯤꯕ ꯀꯕꯣꯛꯂꯩꯗꯣ ꯀꯕꯣꯛꯂꯩꯅ ꯅꯣꯛꯄ ꯎꯔꯒ ꯑꯃꯨꯗꯣꯟ ꯃꯥꯗꯤ ꯑꯦꯀꯥ ꯒꯥꯔꯤ ꯊꯧꯔꯤ ꯍꯥꯏꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯗꯨꯅ ꯅꯥꯀꯟꯗꯨꯗ ꯍꯦꯛꯇ ꯊꯧꯔꯤꯕ ꯃꯄꯥꯗ ꯋꯥꯏꯁꯤꯟꯗꯨꯅ ꯄꯨꯂꯞ ꯇꯨꯁꯤꯟꯃꯤꯟꯅꯩ ꯁ꯭ꯌꯥꯝꯕꯥꯕꯨ ꯃꯈꯦꯠ ꯆꯤꯛꯇꯨꯅ ꯊꯧꯔꯥꯏ ꯃꯆꯥ ꯍꯧꯖꯤꯛ ꯊꯧꯔꯤꯕꯅꯤꯅ ꯀꯔꯥꯏ ꯌꯦꯡꯂꯒ ꯊꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯂꯣꯏꯔꯦꯅꯦ ꯐꯤ ꯑꯉꯧꯕ ꯀꯥꯁꯦ ꯑꯦꯀꯥ ꯒꯥꯔꯤ ꯂꯣꯡꯁꯤꯟꯈꯤꯕꯗꯨꯗ ꯊꯣꯏꯕꯤꯅ ꯌꯦꯡꯉꯨꯅꯦ ꯊꯥ ꯑꯃꯨꯗꯣꯟꯁꯦ ꯀꯕꯣꯛꯂꯩ ꯎꯕꯗ ꯉꯥꯎꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯦꯀꯥ ꯒꯥꯔꯤꯒ ꯂꯣꯡꯈ꯭ꯔꯦꯃꯤ ꯑꯃꯨꯗꯣꯟ ꯃꯉꯣꯟꯗꯗꯤ ꯇꯨꯁꯤꯜꯂꯤꯕ ꯀꯥꯗꯨ ꯆꯪꯗꯦ ꯅꯣꯛꯐꯦꯠ ꯃꯌꯥꯗꯨ ꯀꯥꯗꯨꯅ ꯀꯕꯣꯛꯂꯩꯅ ꯂꯥꯛꯂꯤꯕꯗꯨ ꯌꯦꯡꯉꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯛꯃꯛꯅ ꯕꯤꯔꯤ ꯃꯊꯤ ꯌꯦꯛ ꯃꯥꯟꯈꯩ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯍꯩ ꯄꯥꯄꯤ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ ꯑꯃꯨꯗꯣꯟ ꯏꯈꯪ ꯈꯪꯉꯤ ꯃꯇꯧꯗꯨꯗ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯋꯥ ꯅꯣꯛꯏ ꯑꯃꯨꯗꯣꯟ ꯏꯀꯥꯏꯅ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯅꯥꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯁ꯭ꯌꯥꯝꯕꯥꯕꯨꯅ ꯂꯦꯞꯇꯨꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯦꯀꯥ ꯒꯥꯔꯤꯁꯤ ꯍꯧꯒꯠꯂꯨꯅꯦ ꯍꯩ ꯍꯧꯒꯠꯂꯨꯅꯦꯍꯦ ꯅꯪꯕꯣ ꯊꯦꯡꯈ꯭ꯔꯦꯅꯦ ꯃꯇꯝꯁꯦ ꯑꯃꯨꯗꯣꯟ ꯍꯣꯏꯍꯦ ꯍꯧꯒꯠꯀꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯃꯒ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯆꯠꯈꯤ ꯑꯃꯨꯗꯣꯟ ꯇꯨꯡ ꯍꯟꯗꯅ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯏꯟꯗꯨꯅ ꯆꯠꯂꯤ ꯁ꯭ꯌꯥꯝꯕꯥꯕꯨꯅ ꯏꯍꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯣꯏꯕ ꯂꯥꯛꯒꯦ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄꯁꯦ ꯇꯧꯔꯒ ꯆꯠꯀꯦ ꯍꯥꯏꯗꯤ ꯁꯨꯝ ꯑꯩ ꯄꯥꯟꯅ ꯂꯩ ꯄꯥꯟꯅꯗ ꯌꯥꯔꯤꯕ꯭ꯔꯣ ꯅꯪꯅꯅꯤꯅꯦ ꯃꯩ ꯍꯧꯒꯠꯇꯧꯔꯤꯕꯁꯦ ꯑꯃꯨꯗꯣꯟ ꯋꯥ ꯉꯥꯡꯗ ꯁꯧꯔꯦꯡ ꯐꯩꯔꯦꯡ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯗꯣꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯥ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯍꯧꯕ ꯁꯤꯡꯒꯥꯔꯩ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯁꯦꯞꯊ ꯀꯕꯣꯛꯂꯩ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯇꯥꯟ ꯆꯥꯅꯅ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯦ ꯍꯥꯏꯗꯅ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯁꯤꯡꯒꯥꯔꯩ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯗꯣꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯎꯁꯤꯟꯅꯗ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯑꯃꯨꯗꯣꯟ ꯇꯍꯥꯅ ꯀꯕꯣꯛꯂꯩ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯕꯣꯛꯂꯩ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯤ ꯑꯣꯟꯊꯣꯛꯇꯅ ꯈꯨꯝꯃꯤ ꯀꯩ ꯂꯩꯔꯦ ꯇꯥ ꯑꯃꯨꯗꯣꯟ ꯏꯀꯥꯏꯔꯞ ꯇꯧꯅ ꯏꯆꯣꯕꯤꯗ ꯋꯥ ꯑꯃꯁꯨꯝ ꯍꯥꯏꯈꯤꯕ ꯑꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯇꯥ ꯑꯃꯨꯗꯣꯟꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯀꯕꯣꯛꯂꯩ ꯃꯈꯥ ꯇꯥꯔꯝꯗ ꯒꯝ ꯆꯠꯈꯤ ꯑꯃꯨꯗꯣꯟ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯕꯨ ꯃꯉꯣꯟꯗ ꯍꯧꯖꯤꯛꯃꯛ ꯅꯨꯡꯁꯤꯗ ꯌꯥꯗꯦ ꯍꯥꯏꯈꯤꯕꯁꯤ ꯉꯥꯏꯅꯤ ꯃꯤ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯗꯤ ꯇꯞꯅ ꯂꯣꯏꯅꯔꯛꯂꯒ ꯅꯨꯡꯁꯤꯔꯛꯇꯧꯗꯨꯕ ꯍꯥꯏꯅ ꯃꯈꯥꯗꯨꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯑꯃꯨꯛꯁꯨ ꯁꯣꯜꯂꯤ ꯉꯥꯏꯒꯦ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯉꯥꯏꯒꯦ ꯅꯨꯡꯗ ꯐꯥꯎ ꯇꯛꯂꯕꯗꯤ ꯇꯨꯝꯃꯤ ꯍꯥꯏꯅꯩ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯗ꯭ꯔꯤꯐꯥꯎ ꯇꯛꯀꯅꯤꯕ ꯑꯩ ꯀꯕꯣꯛꯂꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯂꯕꯗꯨ ꯐꯥꯎ ꯑꯃꯨꯗꯣꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯕꯗꯨꯗ ꯀꯕꯣꯛꯂꯩ ꯁꯨꯛꯇꯨꯅ ꯊꯥꯏ ꯃꯃꯥꯏꯁꯦ ꯐꯖꯅ ꯊꯥꯏ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯝꯂꯕꯗꯨ ꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯑꯩꯗꯤꯅꯦ ꯀꯕꯣꯛꯂꯩ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯄ꯭ꯔꯞ ꯆꯪꯈꯤꯅꯕ ꯍꯣꯠꯅꯩ ꯑꯃꯨꯗꯣꯟꯅ ꯀꯕꯣꯛꯂꯩ ꯆꯪꯈꯤꯅꯨ ꯌꯨꯝ ꯆꯪꯗ꯭ꯔꯗꯤ ꯑꯩꯕꯨ ꯅꯪꯗꯧꯅ ꯑꯉꯥꯎ ꯐꯩ ꯃꯑꯣꯡꯗ ꯂꯝꯕꯤꯁꯤꯗ ꯀꯣꯏꯆꯠꯇꯨꯅ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯤ ꯇꯥ ꯑꯃꯨꯗꯣꯟ ꯈꯔ ꯂꯦꯝꯕ ꯇꯝꯅꯁꯤ ꯊꯣꯡꯒꯥꯜꯁꯤꯗ ꯌꯥꯝ ꯐꯖꯗꯦꯀꯣ ꯑꯃꯨꯗꯣꯟ ꯃꯀꯣꯛꯇꯣ ꯅꯣꯟꯊꯗꯨꯅ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯑꯁꯦꯡꯕꯩ ꯍꯣ ꯑꯗꯣ ꯑꯩꯅꯗꯤ ꯅꯪ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯏꯆꯣꯕꯤꯅꯗꯤ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯃꯥ ꯑꯣꯏꯅ ꯀꯣꯏꯅꯧ ꯉꯝꯃꯔꯣꯏ ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯅꯪꯗꯤ ꯁꯛꯇꯥꯃꯛꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯍꯦꯛ ꯃꯥꯟꯅꯗꯅ ꯃꯁꯛꯇꯤ ꯌꯦꯡꯗ ꯐꯖꯕꯒꯁꯨ ꯄꯥꯝꯃꯤ ꯆꯠꯊꯣꯛꯑꯥꯗ ꯁꯛꯃꯛꯅꯤ ꯆꯥꯏꯁꯤꯜꯂꯝꯂꯒ ꯀꯕꯣꯛꯂꯩ ꯃꯌꯨꯝ ꯆꯪꯈꯤ ꯑꯃꯨꯗꯣꯟ ꯆꯪꯈ꯭ꯔꯦ ꯈꯪꯉꯤ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯁꯤꯡꯒꯥꯔꯩ ꯃꯈꯣꯡꯁꯤꯗ ꯅꯪ ꯉꯥꯏꯅꯤꯕ ꯑꯩ ꯉꯥꯏꯅꯤ ꯍꯥꯏꯁꯤꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯗꯣꯟ ꯆꯥꯛ ꯆꯥꯅꯤ ꯈꯪꯗ ꯆꯥꯛꯂꯨꯛ ꯃꯥꯡꯗꯨꯗ ꯐꯝꯗꯨꯅ ꯃꯪꯉꯤ ꯇꯁꯨꯃꯇꯤ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯃꯨꯗꯣꯟ ꯈꯨꯝꯂꯛꯇꯦ ꯗꯁꯨꯃꯇꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯃꯨꯗꯣꯟ ꯏꯇꯞ ꯇꯞꯅ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯅꯨꯄꯤꯅ ꯑꯗꯨꯅ ꯑꯩꯁꯦ ꯊꯃꯣꯏꯁꯤ ꯀꯥꯏꯔꯤꯕ ꯁ꯭ꯌꯥꯝꯕꯥꯕꯨꯅ ꯀꯥꯏꯗꯒꯤ ꯅꯃꯥ ꯂꯧꯗꯅ
nasaknin aray kay thizile adadi nang ubada nupido adum khangdana yarakta tam kairunu thamoi kairaga nasak phajrak tau leite sak tudum nabuktana saw moi aigya ai mingsen thangjin jarake do yengbi gadra yengdrabasu ai phajai haiba isana dum khangjai tha phajare yam phajare namai gi ikhui khai hairuk apat pa hek manadana yam phajare ba hairuk tu patringai dadi phajari ba natro amudon mama da mu yeng baba da mu yeng tawduna noi ani na thibagi aina kwak mali bisi naraldi noi ni mak lei athiba maga phajabam ga longnaramadi aisa phajana poklam ga dobane kai dei ima su thizile baji su mok hangkok mansi adadi ai di tum kwak man tam adagi athiba nang namuk athibi mo ma pusila o isuduna uyan maning manaba is athibi kai yengjau nabungoi na purku du pido masana di yadri adubu yarkin siam babu khongdem du ai dawgat jakraki athiba ni gi marakta phajaba ina sum phamji laga leibasi ai ikai rakle ai hogale o hogalo nasa thagatana kanana thagat kani haibage sakta makne mairau se gap maladna kai thu ina ngangsa sari matam khara su hauki adubu amudon madi nomagi soiba yadraba mathau amagum kabok leigi thongal da laktuna singarai makhong antuda numti numit khudingi kabok leibu ngairi thengnaba numisu yaw thengnadaba numisu yaw thina sarakpa numisu yaw adubu amudon saudi mana haining libu wadu adumak haiduna lei thoibi kabok lei hoida laktuna man purakliba phanektu kabok leida piduna se nangna pami hai phanektu ni saba loire aduga lawudi suklak laktene ising soku suthok lakti kaidorage nangbo nasa nungai tabra kabuk lei itan tan mapan ga thokning jeda thoibi kainom ning singlakpago nangi waga lai bema ta amudon do noi singare makhong da phamdu lehawi aingonda nangbo mukta kauthok piro kaina su hairei poni mandugi ikai khangdaba hagdong lamboi bado leibagini ai duma pal thoktrisi ikai bada nate mana khangdribase anam su kukan amani nangbudi yam nungsijab male ko khangna biro kaidoge mataudo ai su nungai te yeng sky de no da thoibi ikoi ma hoina kishu lege yaroi leiba leitabaduna konagi wan hekta nungsinaraga leini haiba leite magi su mabukning khra harauzanaba sum haipet khangna biyo kai hoi ai su nungudi nungai te nomagi nomini lata kaithel chatubadagi hanjilakpani thongalda amudo leiribdu oi changsin hai amudon nangnya aina ikoi singarai pambi sida nang luhongbirani ko yam pam khra maleba singarai pambi si nungti gi hek lak na makong sida namit chupam phambangam mini nang nati nang bu wa driver amudon ikai rak tong na masin da soli kai di singarai pambi lum indi somda son pi lum ha kari haibunu ta di na sisu ta thiraba kashu hai di dei mabo o phare dudi ai amuk sanglukige ko nang singarai pambi do sanghauko sum khalu raga kabuklei masu amudon gi matawasi nungai raktraduna amudon na nungsi haibadu yarami amudon madi adomna kabuklei mana yarakpaduda haraubana loikre ani du phagi dagi nungsina bahaidu oikre isobi susu tawduna kaplaga aina di somda kabuklei ni yabiraktaba haidun laikuru adugati hawdongsina sangba kanmandan amasu yakreba koinakreba aina somda mana yaraktradi hekta nam leisilaga thaurani oiraga hawai zar yonge khanbaneba aduga loini kaiba ai asase pendida ai pendi ba ai chakse khayam chasinge ai pendi kap tana chaktu sakhom sang huktuna sasile isobigi mamana migidi thamoiga kairadi sara hele adubu aigi isagidi thamoi kairaga hele sak yam sabasi mai bema saksi hapako haibro hapako kap tana ai saksi sakhi daurim handak marak amudon monda yamna nungai khalai lai seba kasi phat wangang na dana tawthui masagi matau uraga dasumati mapukning penjai masana harauna leiba uraga masu nungai jaribani dasumati na isa si handak marakti monda yam nungai khalaida maram leiba adugini kari maramnu aisu khangedana kona khangu mai pema kona natrabasu hauji adum khange kaidoragi amodon ikai adubro ai do dupi koire ha nangbo kadai digi nupiya
ꯑꯗꯨꯛ ꯊꯤꯈ꯭ꯔꯕ ꯅꯪꯉꯣꯟꯗ ꯌꯥꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯥꯁꯨ ꯅꯪꯗꯧꯅ ꯊꯤꯕ꯭ꯔꯣ? ꯀꯥꯏꯗꯩ ꯊꯤꯕꯅꯣ? ꯃꯁꯛꯀꯗꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤ꯫ ꯏꯃꯥꯕꯣꯛ ꯂꯇꯥꯒꯤ ꯃꯆꯥꯅꯨꯄꯤ ꯀꯕꯣꯛꯂꯩꯗꯨꯅꯤ꯫ ꯍꯥ, ꯀꯕꯣꯛꯂꯩꯅꯦꯕ? ꯍꯥꯏ, ꯑꯗꯨꯗꯤ ꯃꯁꯛꯇꯨ ꯐꯖꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯅꯠꯇꯦ, ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯝꯍꯥꯏꯅ ꯌꯥꯔꯛꯂꯤꯕꯅꯣꯕ? ꯑꯩꯁꯤ ꯊꯤꯔꯁꯨ ꯔꯥꯁꯤ ꯑꯃꯗꯤ ꯂꯩꯕꯅꯤ, ꯑꯗꯨꯒꯤ ꯔꯥꯁꯤꯗꯣ ꯌꯦꯡꯂꯒ ꯌꯥꯔꯛꯏꯅꯤꯗꯅ꯫ ꯍꯣꯏꯅꯦ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯩꯔ ꯀꯩꯅꯣ? ꯌꯥꯎꯔꯤꯕ ꯔꯥꯁꯤꯁꯦ ꯅꯍꯥꯟ ꯃꯈꯩ ꯈꯪꯂꯨꯗ꯭ꯔꯦꯗꯅ꯫ ꯎꯔꯦ, ꯍꯧꯖꯤꯛꯇ ꯎꯔꯦ, ꯌꯥꯎꯏ, ꯏꯆꯥ ꯔꯥꯁꯤ ꯌꯥꯎꯏꯀꯣ꯫ ꯈꯥꯝꯕ ꯌꯥꯗ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯑꯃꯨꯗꯣꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯑꯃꯨꯗꯣꯟ ꯄꯥꯠꯇ ꯍꯤ ꯇꯣꯡꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ꯫ ꯑꯃꯨꯗꯣꯟꯅ, ꯃꯇꯝꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯀꯕꯣꯛꯂꯩ? ꯑꯁꯨꯝꯅ ꯅꯪ ꯑꯩ ꯍꯤ ꯑꯃꯠꯇꯗ ꯇꯣꯡꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯌꯦꯡꯃꯤꯟꯅꯕ ꯐꯪꯒꯅꯤ ꯀꯥꯏꯁꯦ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯣ? ꯑꯩꯗꯤ ꯊꯥꯖꯗꯦ꯫ ꯊꯥꯖꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯅꯥꯛꯇ ꯐꯝꯗꯨꯅ ꯅꯪꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯕꯁꯤꯗꯤ ꯅꯪꯁꯤ ꯄꯥꯝꯃꯣꯏ꯫ ꯑꯦ, ꯀꯔꯤꯒꯤ? ꯈꯪꯗꯦ, ꯌꯥꯝ ꯄꯥꯝꯃꯣꯏ꯫ ꯃꯔꯝꯁꯨ ꯈꯪꯗꯅ ꯄꯥꯝꯃꯨꯔꯤꯕ ꯇꯥꯃꯨꯗꯣꯟ, ꯅꯪ ꯉꯥꯎꯏꯀꯣ? ꯑꯃꯨꯗꯣꯟ ꯅꯣꯛꯇꯨꯅ, ꯑꯩꯕꯨ ꯉꯥꯎꯍꯟꯕꯗꯤ ꯅꯪꯅꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯑꯃꯨꯛ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯔꯤ꯫ ꯃꯤ ꯉꯥꯎꯍꯟꯕ ꯍꯩꯔꯗꯤ ꯁꯪꯁꯥꯔꯁꯤ ꯂꯩꯔꯤꯕ ꯃꯤ ꯐꯠꯇꯕꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯉꯥꯎꯍꯜꯂꯒ ꯕꯣꯔꯥ ꯄꯥꯏꯔ ꯆꯠꯍꯜꯂꯅꯤ꯫ ꯉꯝꯗꯕꯩꯅꯤ ꯉꯥꯎꯍꯟꯗ꯭ꯔꯤꯁꯤ꯫ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩ, ꯅꯪꯁꯨ ꯍꯩꯔꯤꯗꯨꯗꯤ꯫ ꯊꯥꯏꯅ ꯑꯩꯅ ꯅꯪ ꯂꯨꯝꯕ ꯂꯥꯛꯄꯅꯦꯁꯦ ꯅꯣꯏ ꯏꯃꯥꯅꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯁꯦ ꯁꯤꯡꯒꯥꯔꯩ ꯃꯈꯣꯡꯗꯗ ꯂꯩꯔꯝꯃꯦꯅ ꯁꯤꯡꯒꯥꯔꯩ ꯄꯥꯝꯕꯤꯗꯨꯒ ꯑꯩꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯀꯩꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤ꯫ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯤ꯫ ꯀꯔꯤ ꯍꯥꯏꯔꯤꯕ? ꯑꯗꯨꯕꯨꯔꯣ, ꯑꯃꯨꯗꯣꯟꯁꯦ ꯉꯥꯎꯔꯤ, ꯁꯤꯡꯒꯥꯔꯩ ꯃꯈꯣꯡꯗꯗ ꯂꯩ, ꯑꯩꯈꯣꯏ ꯁꯤꯡꯒꯥꯔꯩꯁꯦ ꯌꯥꯝ ꯄꯥꯝꯅ ꯃꯥꯜꯂꯤ, ꯂꯨꯍꯣꯡꯊꯣꯛꯄꯤꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ꯫ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯜꯁꯨ ꯈꯪꯅꯗꯨꯅ ꯃꯪꯒꯣꯜ ꯀꯥꯔꯛꯇꯨꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯝꯃꯤ꯫ ꯊꯥꯕꯜꯂꯩ ꯅꯣꯛꯇꯨꯅ, ꯃꯥꯏꯒ ꯍꯥꯏꯔꯝꯂꯒ ꯃꯤ ꯃꯆꯥꯗꯤ ꯃꯥꯏꯗꯨ ꯑꯗꯨꯝ ꯇꯥꯈꯤꯗꯧꯔꯦꯀꯣ꯫ ꯀꯕꯣꯛꯂꯩ ꯏꯀꯥꯏ, ꯑꯁ ꯅꯣꯏꯁꯤꯗꯤꯕ꯫ ꯏꯆꯣꯕꯤꯅ, ꯀꯕꯣꯛꯂꯩ, ꯅꯪꯒ ꯇꯥꯃꯨꯗꯣꯟꯒ ꯈꯟꯅꯔꯒ ꯑꯩꯒꯤ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯃ ꯑꯊꯨꯕꯤꯗ ꯁꯦꯝꯃꯧꯀꯣ꯫ ꯊꯣꯏꯕꯤꯅ, ꯄꯥꯝꯈ꯭ꯔꯄꯣꯠꯅꯤꯍꯦ ꯃꯥꯏ ꯕꯥꯃꯣꯟꯁꯦ꯫ ꯄꯥꯝꯃꯤ ꯏꯕꯦꯝꯃ, ꯄꯥꯝꯃꯤ, ꯊꯧꯔꯥꯅꯤ ꯑꯣꯏꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯋꯥꯗꯨꯗ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯏꯃꯨꯡ ꯑꯅꯤꯃꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯆꯤꯟꯈꯠꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯗꯁꯨ ꯑꯎꯟꯄꯣꯠꯀꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ, ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯌꯨꯝꯀꯩ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯈ꯭ꯔꯦ꯫ ꯁꯤꯌꯥꯝ ꯕꯥꯕꯨꯅ, ꯊꯧꯔꯥꯅꯤ ꯇꯥꯕ꯭ꯔꯥ? ꯁꯤꯗꯝꯇ ꯂꯥꯎ꯫ ꯗꯥꯁꯨꯃꯇꯤ ꯇꯞꯄꯤꯡ ꯂꯥꯛꯇꯨꯅ, ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯩ ꯁꯣꯝꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯆꯥ ꯑꯊꯛ ꯂꯥꯡꯂꯤꯌꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯇꯧꯒꯗꯧꯕꯅꯤ, ꯑꯗ ꯅꯨꯄꯤ ꯃꯌꯨꯝꯗ ꯃꯐꯤ ꯃꯔꯣꯜ ꯊꯤꯟꯕꯒꯤ ꯄꯣꯠ ꯆꯩꯗꯨꯁꯨ ꯂꯥꯡꯁꯤꯟꯕꯅ ꯐꯩ, ꯃꯇꯝꯁꯦ ꯈꯪꯍꯧꯔꯣꯏ꯫ ꯍꯌꯦꯡ ꯆꯠꯂꯒꯦ, ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ꯫ ꯍꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯨ, ꯑꯩ ꯁꯦꯜꯗꯨ ꯄꯤꯔꯒꯦ, ꯑꯗꯨꯒ ꯅꯆꯥꯗꯣ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯍꯥꯏꯌꯨ꯫ ꯃꯥꯕꯨꯗꯤ ꯆꯠꯊꯣꯛꯇꯤꯌꯦ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩ꯫ ꯐꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯍꯔꯥꯎ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯕు ꯈꯨꯠ ꯊꯦꯛꯇꯨꯅ ꯉꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯀꯔꯤ ꯇꯝꯂꯤꯕ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯦꯡꯂꯕ ꯐꯥꯎꯕ ꯉꯁꯤꯗꯤ ꯑꯃꯨꯗꯣꯟ ꯍꯧꯒꯠꯂꯛꯇꯦ꯫ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯗꯥꯁꯨꯃꯇꯤꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯥꯡꯈꯜꯗꯨ ꯍꯥꯏꯗꯣꯛꯇꯨꯅ, ꯑꯃꯨꯗꯣꯟ, ꯊꯦꯡꯉꯤꯅꯦ ꯅꯪꯕꯣ, ꯊꯕꯛꯅ ꯃꯩ ꯍꯧꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯄꯨ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯇꯝꯗꯣ, ꯍꯧꯒꯠꯂꯨ꯫ ꯈꯨꯝꯂꯛꯇꯦ, ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ꯫ ꯗꯥꯁꯨꯃꯇꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯑꯃꯨꯛ ꯀꯧꯏ, ꯑꯃꯨꯗꯣꯟ, ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯑꯃꯨꯗꯣꯟ꯫ ꯐꯅ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯗꯥꯁꯨꯃꯇꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯋꯥꯏ ꯁꯝꯗꯣ ꯆꯞ ꯌꯨꯡꯂꯛꯏ꯫ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯏ, ꯑꯩꯒ꯭ꯌꯥ, ꯍꯣ ꯑꯩꯒ꯭ꯌꯥ, ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯑꯩꯒ꯭ꯌꯥ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯇꯥꯅ, ꯐꯅꯦꯛꯇꯨ ꯌꯥꯝꯗꯦ, ꯈꯔꯒ ꯍꯥꯞꯆꯤꯟꯈꯤꯁꯤ꯫ ꯑꯩ ꯑꯋꯥꯡꯒꯤ ꯅꯅꯤ ꯍꯣꯏꯗꯒꯤ ꯐꯅꯦꯛ ꯈꯔ ꯈꯣꯝꯖꯤꯜꯂꯨꯈꯤꯒꯦ, ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯆꯥꯛ ꯆꯥꯔꯒ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯗꯣ ꯂꯩꯕ ꯑꯃꯨꯛ ꯀꯩꯊꯦꯜ ꯆꯠꯇꯧꯔꯤꯕꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯗꯨ ꯃꯌꯨꯝ ꯃꯈꯥꯗ ꯂꯩꯅꯤ ꯈꯪꯗꯦ, ꯆꯠꯇꯧꯁꯤ ꯆꯠꯇꯦ, ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩꯔꯤ꯫ ꯂꯇꯥ ꯆꯠꯂꯒꯦ ꯈꯟꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯏꯆꯣꯕꯤ ꯇꯍꯥꯠ ꯆꯦꯜꯂꯛꯇꯨꯅ ꯂꯠ ꯇꯧꯅ ꯄꯥꯎ ꯇꯝꯃꯤ, ꯏꯅꯦ, ꯏꯆꯣꯕꯤ, ꯀꯩꯗꯧꯔꯦ? ꯑꯌꯨꯛꯁꯤꯗ ꯏꯔꯣꯏ ꯊꯔꯣꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯨ ꯇꯞꯅ ꯏꯪꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯏꯆꯣꯕꯤ ꯀꯞꯂꯤ, ꯏꯅꯦ, ꯇꯥꯃꯨꯗꯣꯟꯗꯣ, ꯑꯃꯨꯗꯣꯟ ꯀꯩꯗꯧꯔꯕ? ꯀꯕꯣꯛꯂꯩꯅꯁꯨ, ꯏꯆꯣꯕꯤ, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯅ? ꯏꯆꯣꯕꯤ ꯃꯈꯨꯠꯇꯨ ꯇꯧꯐꯝ ꯈꯪꯗ ꯁꯨꯔꯨ ꯇꯛꯅꯗꯨꯅ, ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯥꯏꯔꯁꯤꯒꯦ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯣ?
ꯇꯥꯃꯨꯗꯣꯟꯗꯣ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ ꯂꯇꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯨꯝ ꯍꯧꯒꯠꯂꯛꯇꯦꯅ ꯌꯦꯡꯕ ꯆꯪꯂꯨꯕꯗ ꯑꯗꯨꯝ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯀꯕꯣꯛꯂꯩ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯍꯥꯏꯊꯔꯛꯂꯤ ꯂꯇꯥ ꯄꯥꯈꯠꯅ ꯃꯁꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯕꯦꯝꯃ ꯁꯤ ꯋꯥꯈꯜ ꯇꯥꯎꯋꯣ ꯕꯦꯝꯃ ꯀꯩꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯕꯨ ꯑꯩꯕꯨ ꯁꯤ ꯏꯁꯣꯕꯤ ꯏꯁꯤꯡꯒꯤꯗ ꯀꯜꯍꯧꯅꯦ ꯅꯪꯕꯣ ꯏꯁꯣꯕꯤ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯀꯜꯂꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯀꯣꯛꯇ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯂꯥꯛꯅꯩ ꯁꯣꯝꯗꯅ ꯀꯝꯗꯧꯏ ꯃꯁꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯀꯞꯂꯤ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯃꯇꯧꯗꯨ ꯀꯅꯥꯝꯇꯅ ꯌꯦꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯤ ꯁꯤꯌꯥꯝꯕꯥꯕꯨ ꯑꯉꯥꯎꯕ ꯑꯣꯜꯂꯤ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯁꯥꯗ ꯌꯦꯡ ꯃꯄꯤ ꯁꯤꯟꯊꯅ ꯀꯞꯂꯤ ꯏꯃꯥꯒꯤ ꯑꯃꯨꯠꯇꯣꯟ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯑꯩꯕꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣ ꯏꯆꯥ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯏꯆꯥꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯆꯠꯀꯦ ꯁꯦ ꯍꯧꯒꯠꯂꯣ 이마기 아무도 허갈러세 ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯈꯣꯡꯗ ꯀꯔꯤꯁꯨ ꯇꯣꯡꯗ ꯅꯨꯡ ꯃꯔꯛꯇ ꯁꯩꯅꯥ ꯈꯪꯗ ꯆꯦꯜꯂꯛꯄꯗꯨꯅ ꯌꯧꯔꯦ ꯎꯔꯦ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯡꯗꯣ ꯇꯨꯡꯗ ꯇꯥꯟꯅꯔꯛꯄ ꯏꯁꯣꯕꯤ ꯑꯃꯗꯤ ꯂꯇꯥꯁꯨ ꯎꯔꯦ ꯁꯨꯃꯥꯡꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯡꯗꯣ ꯀꯕꯣꯛꯂꯩ ꯇꯨꯃꯤꯟ ꯐꯤ ꯑꯉꯧꯕꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯤꯟ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ ꯗꯁꯨꯃꯇꯤ ꯀꯕꯣꯛꯂꯩ ꯎꯕꯗ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯣ ꯕꯦꯝꯃ ꯇꯣ ꯑꯃꯨꯇꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯇꯣꯟꯁꯦ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦ ꯅꯪꯅ ꯍꯧꯗꯣꯛꯂꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯍꯧꯒꯠꯂꯛꯀꯅꯤ ꯅꯪ ꯑꯃꯨꯛ ꯍꯧꯗꯣꯛꯑꯣꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣ ꯀꯕꯣꯛꯂꯩ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯖꯤꯜꯂꯤꯕ ꯐꯤꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯏ ꯁꯛꯐꯝꯗꯨ ꯎꯕꯗ ꯇꯨꯝ ꯈꯪꯍꯟꯍꯜꯂꯤ ꯇꯥꯃꯨꯇꯣꯟ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯥꯒꯤ ꯇꯥꯃꯨꯇꯣꯟ ꯅꯠꯇꯦ ꯃꯥꯗꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯃꯥ ꯅꯠꯇꯦ ꯃꯥ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯑꯩ ꯃꯥꯕꯨ ꯊꯤꯔꯨꯒꯦ ꯑꯩ ꯃꯥꯕꯨ ꯊꯤꯒꯦ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯃꯨꯗꯣꯟꯕꯨ ꯊꯤ ꯀꯣꯏꯊꯤ ꯊꯤ ꯇꯥꯃꯨꯇꯣꯟ ꯅꯪ ꯑꯩꯕꯨ ꯂꯛꯅꯒꯅꯨ ꯊꯣꯔꯛꯑꯣ ꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯅꯪ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯁꯦ ꯂꯦꯞꯄꯣꯕ ꯑꯩ ꯉꯝꯒꯗꯧꯔꯦ ꯇꯥꯃꯨꯇꯣꯟ ꯅꯪ ꯑꯃꯨꯛꯇ ꯂꯦꯞꯄꯣꯕ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯃꯨꯗꯣꯟꯕꯨ ꯊꯤ ꯀꯣꯏꯊꯤ ꯊꯤ ꯇꯥꯃꯨꯇꯣꯟ ꯅꯪ ꯑꯩꯕꯨ ꯂꯛꯅꯒꯅꯨ ꯊꯣꯔꯛꯑꯣꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯅꯪ ꯑꯃꯨꯛꯇ ꯂꯦꯞꯄꯣꯁꯦ ꯂꯦꯞꯄꯣꯕ ꯑꯩ ꯉꯝꯒꯗꯧꯔꯦ ꯇꯥꯃꯨꯇꯣꯟ ꯅꯪ ꯑꯃꯨꯛꯇ ꯂꯦꯞꯄꯣꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯕꯣꯛꯂꯩꯕꯨ ꯊꯦꯝꯖꯤꯜꯂꯤ ꯂꯇꯥ ꯀꯞꯇꯨꯅ 이마기 뱀마 낭나 데리브도 방레로이게 삿크라바네 삿크라바 이코이 마야무 타독람 삿크라바네 아두디 마 아이스 삿게 마나 잘리브 팜두다 아이스 삿게 시 아이부 마가노 아이스 삿게 이소비나 카복레이 낭부와카 타로 카이도게 다무도도 이코이 로이나 타독람라가 삿크라바네 마나 잘리버도 싱가리 마콩도 이런거니 아이 강게 마하두다 소이는 아이부 아이부 살람거니 마 살람거니 ꯅꯪꯍꯧꯕꯖꯥꯠ ꯅꯠꯇꯦ ꯀꯕꯣꯛꯂꯩ ꯈꯥꯝꯕꯒ ꯌꯥꯗ ꯆꯦꯟꯆꯠ ꯆꯠꯈꯤ ꯂꯝꯕꯤꯗ ꯆꯠꯅ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ ꯃꯥꯗꯤ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ ꯑꯩ ꯉꯥꯏꯔꯝꯒꯅꯤꯕ ꯌꯧꯔꯦ ꯀꯕꯣꯛꯂꯩ ꯃꯀꯣꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ ꯑꯣꯡꯈꯠꯂꯛꯂꯤꯕ ꯄꯤꯔꯥꯡ ꯃꯔꯛꯇꯨꯗ ꯃꯃꯤ ꯁꯥꯃꯤ ꯁꯤꯡꯒꯥꯔꯩ ꯃꯈꯣꯡ ꯑꯗꯨꯅ ꯑꯃꯨꯗꯣꯟꯅ ꯅꯣꯛꯇꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯆꯦꯟꯁꯤꯟꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪꯗꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯉꯥꯏꯕꯅꯤ ꯍꯥꯏꯗꯅ ꯇꯥꯃꯨꯇꯣꯟ ꯅꯪ ꯆꯠꯈꯤꯅꯨꯀꯣ ꯅꯪ ꯀꯦꯀꯨ ꯂꯣꯠꯈꯤꯅꯨ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯌꯥꯝ ꯋꯥꯏ ꯅꯪ ꯆꯠꯈꯤꯅꯨꯀꯣ ꯑꯉꯧꯕꯤ ꯑꯩ ꯀꯩꯁꯨ ꯆꯠꯂꯨꯏ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯀꯕꯣꯛꯂꯩ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯈꯨꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯑꯃꯨꯗꯣꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯒꯦ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯏꯁꯣꯕꯤꯅ ꯀꯕꯣꯛꯂꯩ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯔꯥꯎ ꯏꯁꯣꯕꯤꯗ ꯌꯦꯡ ꯃꯈꯨꯠꯇꯨꯅ ꯁꯤꯡꯒꯥꯔꯩ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯊꯤꯟꯗꯨꯅ ꯇꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯏꯁꯣꯕꯤ ꯇꯥ ꯑꯃꯨꯗꯣꯟ ꯃꯐꯝꯁꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯅ ꯌꯦꯡꯉꯣ ꯃꯥꯁꯤꯗ ꯂꯦꯞꯄꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯇ ꯂꯦꯞꯂꯝꯕ ꯃꯍꯥꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯕꯣꯛꯂꯩ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯏ ꯇꯥ ꯑꯃꯨꯗꯣꯟ ꯏꯁꯣꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯕꯣꯛꯂꯩ ꯅꯪꯒꯤ ꯅꯇꯧꯁꯤ ꯑꯩ ꯀꯔꯝ ꯌꯦꯡꯉꯣ ꯍꯥꯏꯕꯅꯣ
ꯍꯧꯖꯤꯛꯇꯅꯤ ꯏꯁꯣꯕꯤ ꯍꯧꯖꯤꯛꯇꯅꯤ ꯃꯐꯝꯁꯤꯗ ꯁꯤꯗ ꯂꯦꯞꯂꯝꯕꯅꯤ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯇꯥꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯀꯕꯣꯛꯂꯩ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯍꯤꯛ ꯀꯞꯄꯤ ꯍꯧꯖꯤꯛꯇꯅꯤ ꯃꯥꯅ ꯏꯅꯥꯛꯇꯒꯤ ꯆꯠꯂꯣꯏ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯅꯦꯕ ꯏꯁꯣꯕꯤ ꯊꯦꯝꯐꯝ ꯈꯪꯗ ꯃꯥꯁꯨ ꯀꯞꯄꯤ ꯍꯧꯈꯤ ꯂꯣꯏꯈꯤ ꯀꯞꯄ ꯅꯣꯛꯄ ꯄꯨꯝꯅꯃꯛ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯈꯤꯗ꯭ꯔꯤ ꯍꯔꯥꯎ ꯃꯊꯣꯏ ꯑꯃ ꯀꯥꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯀꯕꯣꯛꯂꯩ ꯃꯍꯥꯛ ꯍꯤꯡꯂꯤ ꯊꯥꯕꯨꯝ ꯀꯌꯥꯁꯨ ꯍꯧꯈꯤ ꯑꯗꯨꯕꯨ ꯉꯥꯏꯕꯗꯤ ꯂꯦꯞꯇꯦ ꯉꯁꯤꯁꯨ ꯉꯥꯏ ꯅꯨꯃꯤꯗꯥꯡ ꯏꯁꯤꯛ ꯁꯤꯛꯂꯕ ꯃꯇꯝꯅꯤ ꯂꯇꯥ ꯅꯥꯇꯦꯟ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯇꯞꯂꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯤꯡꯒꯥꯔꯩ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯂꯤꯕ ꯃꯆꯥꯗ ꯌꯦꯡ ꯇꯞꯅ ꯍꯥꯏ ꯏꯃꯥꯒꯤ ꯀꯕꯣꯛꯂꯩ ꯅꯪꯕꯨ ꯊꯦꯡꯂꯦꯅꯦ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯀꯕꯣꯛꯂꯩ ꯃꯃꯥꯗ ꯌꯦꯡꯂꯛꯇꯨꯅ ꯏꯇꯞ ꯇꯞꯅ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛ ꯐꯝꯈꯤꯒꯦ ꯏꯃꯥ ꯆꯪꯂꯝꯃꯣ ꯊꯦꯡꯉꯦꯅꯦ ꯅꯪꯕꯨ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯆꯪꯂꯒꯦꯀꯣ ꯅꯪꯁꯨ ꯆꯪꯂꯣ ꯀꯨꯏꯅ ꯂꯩꯔꯅꯨ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯂꯇꯥ ꯆꯪꯈꯤ ꯀꯕꯣꯛꯂꯩ ꯇꯨꯃꯤꯟ ꯐꯝꯂꯤ ꯊꯣꯛꯂꯤꯕ ꯊꯥꯖꯗꯨꯕꯨ ꯌꯦꯡ ꯃꯍꯥꯛ ꯇꯨꯃꯤꯟ ꯐꯝꯃꯤ ꯅꯥꯀꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯥ ꯐꯖꯩ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯍꯦꯜꯂꯤ ꯀꯕꯣꯛꯂꯩ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯑꯗꯨ ꯀꯕꯣꯛꯂꯩ ꯄꯥꯈꯠꯄ ꯐꯥꯎꯔꯨꯗꯦ ꯍꯔꯥꯎꯕꯁꯨ ꯎꯗꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯛꯇꯝ ꯑꯗꯨꯗꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯉꯥꯏꯕ ꯂꯦꯞꯄꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯅꯝ ꯀꯜꯂꯤꯕꯗꯨꯕꯨ ꯑꯩꯕꯨ ꯉꯥꯏꯔꯅꯨ ꯑꯗꯨ ꯂꯥꯏꯅ ꯍꯥꯏꯕ ꯅꯪꯒꯤ ꯅꯆꯤꯜ ꯑꯗꯨꯅ ꯋꯥꯍꯩ ꯑꯗꯣ ꯑꯗꯨ ꯂꯥꯏꯅ ꯍꯥꯏꯕ ꯉꯝꯕ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯁꯤ ꯄꯛꯆꯗꯦ ꯅꯪꯗꯤ ꯁꯥꯎꯔꯒ ꯂꯩꯕꯅꯤ ꯍꯦꯟꯅ ꯄꯛꯆꯩ ꯀꯕꯣꯛꯂꯩ ꯍꯤꯛ ꯀꯞꯄꯤ ꯃꯇꯝ ꯑꯃ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯇꯣꯏꯅ ꯉꯥꯏꯔꯝꯕ ꯑꯩꯒꯤ ꯇꯥꯕꯗꯣ ꯑꯩꯗꯤ ꯉꯥꯏꯈꯤꯅꯤ ꯄꯨꯟꯁꯤꯁꯤꯒꯤ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯩꯗꯤ ꯃꯥꯕꯨ ꯉꯥꯏꯈꯤꯅꯤ ꯑꯩ ꯉꯥꯏꯈꯤꯅꯤ ꯀꯕꯣꯛꯂꯩ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯀꯞꯇꯨꯅ ꯆꯠꯈꯤ ꯃꯃꯤ ꯑꯗꯨ ꯆꯠꯈ꯭ꯔꯤꯕ ꯀꯕꯣꯛꯂꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯜꯂꯛꯂꯔꯣꯏ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯉꯥꯏꯔꯝꯒꯦ ꯁꯤꯡꯒꯥꯔꯩ ꯃꯈꯣꯡ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯃꯤꯀꯨꯞꯇꯨꯗ ꯑꯣꯏꯁꯅꯨ ꯅꯪ ꯑꯩꯒꯤ